No NRC, no census ki matang da changsilakliba khongjang makha chatharak poina education, water, health sector amasung electricity department yaudana hayengdagi state amasung center Leingak ki Makhada Leiriba department singi office sing boycott Touragani haina campaign for just and fair delimitation in Laothokkhre. State asida NRC update tawdrungai census tawba yaroi haina taksiladuna changsilakhiba pung nifunipan gi general strike ki khongjang ngasi ahing nongyaida loiragadaba asiga loinana makha taba khongjang sing changsinanabagi matangda warep asi lorakpani haina JFD ki convener Jitendra Ningombana phongturakli Wangkai angom lekai dalaiba World United Youth Club tangasi pangthokiba paugi mifam amada Jitendra Ningombana phongturakkhibada state asida NRC update tawdrungai census tawbigano haiduna taliba demand asi Leingak asina kharam makhaidi tabirabra haibadu wakhal phaurakle Handakta DIPR office ta pangthokiba MLA amadi paumi singa unaba amada minister MLA singna hiram masigi matangda center ki luchingba singa unaduna lamdam masigi miyamna pamliba NRC hana update tawraga census pangthokpa haiba wafum masi taksilugani haiba wafum masi kadai phawba miyamgi ihul khangna tawgadoribano haiba khangba ngamde Delhi da chatuna center ki luchingba kana kana ga unagadoribano haiba su miyamna mayek singna phongdokte Adubu miyamna taliba demand asi fangjiba fawba lamdam asigi miyamna wakat bifam chathabiu amadi hauzik leiriba MLA singyumna changduna makhoi gi firep sing khangdokpinanaba assembly constituency khudingmaki miyoi singna hotnabiu pawgi mifam adu da yelhomi furup ki luchingba sing yauna JFD amadi masiga chatminariba lup singi luchingba singsu saruk yaki Hꯧzik akhoi samselibu khongjang ase Manipuri biyangini akhoi ngasi wani bu khongjang ase tungi mirol gi damaktin kalakanda tungi mirol du kanba phabra aigi ngasi khaki oina kanaba oibodo adugi kanaba phangnaba honamo matamda tungi mirol gi dudi akhoi akai pi ge duri drive number 1 census ka gumata tawkiba taragadi delimitation sulu choiden tawgani delimitation sulu choiden tawtaragadi akhoi gi tungi fire mangani habase akhang ahi Masida research over Ozama Yamna Fungo Piba Lake Abanina Adom the choice name. Adubu a quay my gay census of we are able to Krabanina, census on no Honaba Matamda, any Amadu the Silang of Honamotamda, my kay the zoo, I am sitting Lulak Torani, I could sung my yaro, I could my gay, I could call it the sung my yaro, Adum Lak Torani, Masi Lavanina. Laothokkhre no sumayama same sadin lere masigi maraksida tokdaba yade haina aigi tokdani aigi duty ni gana tokselekududi madudi ekoi gi masel gi marakta masini divide in the rules otherwise